Warosi laktringayda maitay amataba farzo langsillamle yaroi haina Kuki singna kihalakre. Maitay singi lifeform ama oiriba Thangjing kananaba thaurang tawriba asi Kuki jo singda hakthengna singna bane political settlement ama laktringai buffer zo langsillamle yaroi haina Kuki ki civil society organization kayan akanba warning tawragle. Churachampur the base toba Kuki NP Kuki student organization amadi atay lup kayana punna thadorapa press release amana hai maitay amadi Kuki jo singna khundama mafam singda leiriba buffer zo sing langsillamle yaroi maitay singi lifeform ni haina riba Thangjing sing asi Churachampur district ki manung sanna leiba mafam ama oibana Kuki singi lamni Maram asina maitay singna sing asi kananaba thaurang tawriba si kaba yaroi zero aduna makha tana hai center amadi Kuki zo anigi marakta political gi settlement ama puraktriba fawba maitay singna Kuki jo gi lam singda sanglakpai suknya yaroi masida law and order ngangna amadi atay pamdaba thodok sing thoktanaba hanadagi leiriba buffer zone gi status asi aduma ngangna satkadabani Masida furum animaki miyoi singnasu buffer zone asi ngakna satkadabani karigumba ngaktaba thoklabadi madugi mayokta sapsana lepani haina zerol aduna makha taragli Rims ki director gi yum da bom langsillamle Imphal East district ki manung sanba Brahmapur Guri aribam lekai da leiba Regional Institute of Medical Sciences Rims ki director Dr. Guru aribam Sunil Kumar sahi yankhai mari gi yum da sakhang da basingna hand grade langsillamle laiba fabadi bom adu pokhai hokhidre bom adu ngasi ayupung tarung makhairom tarakpada yum adu gi terrace ta taduna leiramba thena rakhibani Bom langsillamle ki paw adu phangbaga Porompat police station gi team amana mafam adu da laktuna yengsinki matung danga si ayupung mapan makhairom tabada state bomb detection and disposal squad ki team amana lokhalaba matung ayupung tara makhairom tabada nongmaijing singda dispose tawkhre Phirar yungsilubagi Churachampur da amsu saunare unkhatnare phibam leiri district magistrate na curfew thamjinkhre Churachampur district ki manung sanba rengkai amasung bhi munhoi khun anigi marakta leiba sayenaba leiriba mafam amada Zomi singna makhoi gi alamni taknanaba phiran yungsilubadagi khun anigi marakta chauna unkhatnare phibam lakpadagi security ngaksel gi thabak hena kangkhat hanbaga loinana curfew thamjankhre district adugi Churachampur sub division gi manung sanba rengkai amasung bhi munhoi khun anigi marakta Zomi singna makhoi gi furuki phirar yungsilubadagi irang adu thorakhibani irang aduna maram oira Deputy Commissioner Churachampur Dharun Kumarna khun ani asi yauna district asigi manung da leiriba Kangbai Samu Lamlan amasung Sangai Kot sub division gi mafam pumnamakta curfew thamjinkhibani hairiba mafam sing asida curfew thamlabasu district asigi lemhauriba atay mafam singdadi April 13 fawba numit khudingi ayupung 3 tagi nungthin pung 5 fawba curfew komthokani hairi disina thokiba notification gi matung ina curfew komthokpagi wafam asi makha tana district adu da leiriba law amasung order gi fibam gi makha pongani hairi haukiba leba pupan numita thokiba thaudo adugi matangda rengkai amasung bhi munhoi gi village authority singi lusingba singna Churachampur gi deputy commissioner amasung SP yauna mifam pangtok thuna thaudo adugi matangda kupna khanakhre